Khul ngakliba sing na Pairiba Khutlai sing asi lona Yaba Yadaba haina tuka Thibagi Matam Natte esha gi Thawai amadi iphurup Kanjaba haiba asidi eikhoigi right ni haina Shiv Sena Manipur ge President Tombi na phongdokhre. Wafam asi Shiv Sena Manipur Minority Cell ge Vice President oiramba Amarjit Singh Manchanda amadi mahaki loinabi Jasbir Kaur na lekhidabaga mari lengana Thangal Bazar ge Gurudwara dil pangthokiba haikat lekat Tamba amadi awaba phongdokpagi thoramda mahakna phongdokhibane mahakna makhatana hai Manipurda thokliba irang asi chahi ama henjilakle adubu lan asi karamba matamda loshingani haibadi kanana sukhangde matam khara tangdu leitaba hanjilaklaboi khalui adubu thangnaba mikopta kuki singna bom amadi nongmai kaptharaktuna micham yamda awaba pire pumnamak asi central government na Khangdaba nate adubu lan horakliba kuki singi mathakta kari maramgi action amata lokhatabano Haibasi miyamna hangnariba wahangne India government na kumja Englishingani supna mangada state government ki knowledge yaudana kuki lalhoba loop singa su sign tawnaramba amati ground rules pawba ningthijana semdana su chatnaramba asina maram oiraga irang ase horakhibane ngasisu kuki khulai paiba singna national highway singda lutpat tawba selpiu yadraga driver amade garida nomai kapshinduna aki akhang pibagi thabak kaya chatharakle kuki khulai paiba singna chatharakli ba thawong kaya ase ngaksam yoraba fawbada state amade central government na una usinadabagum leiriba ase yamna laibak thiba amani haina mahakna makhatana phongdokhi lamdamasda khoigi tongan tongan thokwa wathok khuding makta dum ma masasi sidal lengi kan su yawi delhi da lengi kan su khoida dum telephone si tawdana dum yawi ba yamna numsiba adugumba khoigi yamba mani ma se aduga yam laibak thiba bana ma se khoigi handaki thasida mana leitrama matungda numitrani gani thoini guma gi matungda magi loinabi khoigi babi shu jesila shu amung leitabsina khoida party da yamna nungaitaba leigidaba imung sigi family si yam shengna hairagadi integrity bu ngakpa integrity bu sep tawba dugumba sikh side akhoigi hindu sikh side haibado muslim shu leiba aduga maitei shu leiba aduga akhoigi tribal shu leiba adugumba akhoigi punjabi shu leiba adugumba family amani yam nungsiba integrity bu yam nungsijaba adugumba family amani Thauram aduga mari lainana social activist Amrit Singh Pawana hai hauzik thokliba irang asina maram oiraga Manipurda leiriba mipum khudimang kham thengna wanare lana si chahi ama helaklabasu warushin purakpagi mamidi tadre maramaduna nakalani makilu chingba sing thokpiraktuna wari sanaraba matung Manipur ase hanagum tangdu leitaba sanalaiba Manipur haibadu ohelasi haina mahakna phongdokhi highly cultured people world leiroi aina Honorable Prime Minister Narendra Modi teki haina travel tore whole world se ko magi itinerary teki aigi itinerary hele asikuma culture leiroi world leiroi ya amna aina ngasi pung ahumda khwaram bazar da ima lup mayam aina khuramba chakani moina Manipur ki shanti purakna bagi Manipur ngak pagi lauriba role do world kananta lore ngasi taki natte British time daki moina madugi role lo balabni ayuk nung tin tumde praja ki tamak ngak tanale volunteer sing na ngak tanale maduni aina aigi handak lakad pung ahumda aina moi bachalaga khuramgani whatever you have done nobody has done in the world aduga sikuma tolerance laiba prithvi da laite